Tarik kun tha taramathoi sakolse numit asigi rasifal pijari. Mes rasigi oina nupi angangi lamda maisa langgadori. Sel puthagadori hai singo. Bris rasigi oina yeknavana chawba matam thoi sajat haitragadi mimang phangani. Mithun rasigi oina aning mathabak pangthokpa ngamjaba ana aye kokjaba matam oi. Karkat rasigi oina marup mapangi mateng phangba angam athoksingna chanbiba matamni ningthina honajau. Singha rasigi oina pukning wakhal fagatjaba wakhal thokpa matamni lalol itikta kanagani. Kainya rasigi oina marup mapanga muknaba lanthum mayeng taba piri hakchang nadanaba hotnau. Tula rasigi oina sel lakpaga chatpana henba turai irei chenba matam oi lalon bada sel thadaganu. Brisik rasigi oina Firal mamai chumba matamni nungaiba pau tagani pakhang laisa singgi puksel tinagani. Danu rasigi oina imung manunggi mari semkachau kok saba potmang chaimang thokpa yaba piri. Makar rasigi oina panduna lairamba thabaksing loisinbada miteng thamu nahakki chawkhatpagi matam oiraklabani. Kumba rasigi oina anauba thabak paiba yare chingnaba laitana lalonbada sel thadaba yai kanajagani. Min rasigi oina anauba thaurang paikhatpa yai sel thadabadadi cheksilu.